ꯃꯩꯇꯩꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯑꯇꯩꯗꯨ ꯅꯠꯇꯦꯕ ꯑꯇꯩ ꯊꯥꯕꯗꯨ ꯅꯠꯇꯦꯕ ꯃꯩꯇꯩꯒꯤ ꯈꯨꯟ ꯃꯩ ꯊꯥꯔꯤ ꯃꯌꯥꯝꯗꯣ ꯃꯣꯏ ꯊꯥꯏꯅꯦꯕ ꯀꯔꯝꯃꯥꯏꯅ ꯃꯣꯏ ꯊꯥꯏꯅꯦ ꯂꯨꯆꯤꯡꯅ ꯍꯥꯏꯖꯤꯜꯂꯒ ꯏꯔꯥꯡ ꯊꯣꯛꯑ ꯂꯩꯅꯩꯗꯨ ꯆꯨꯝꯕ꯭ꯔꯕ ꯂꯣꯏꯅꯃꯛ ꯃꯣꯏ ꯆꯪꯁꯜꯂ ꯇꯧꯔꯤ ꯉꯥꯛꯇꯅꯤ CBI NIA ꯂꯣꯏ ꯊꯤꯗꯣꯛꯄꯗ ꯂꯣꯏ ꯊꯣꯔꯛꯇꯧꯔꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯑꯣꯀꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯟꯅ ꯇꯥꯡ 2ꯗ ꯆꯪꯉꯒ ꯇꯥꯡ 3ꯗ ꯃꯣꯏꯅ ꯃꯥꯔꯆꯤꯡ ꯇꯧꯔꯒ ꯃꯩ ꯊꯥꯕꯗꯨ ꯃꯣꯏꯅ ꯊꯥꯏꯅ ꯍꯥꯏꯗꯣꯏꯔꯣ ꯅꯪꯁꯤꯕꯣ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯐꯔꯦꯅꯦ NIA CBIꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯤꯅꯦ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕꯁꯤꯗ ꯑꯔꯥꯝꯕꯥꯏꯅ ꯂꯥꯟ ꯍꯧꯔꯝꯗ꯭ꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯕ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ NIA ꯑꯗꯒꯤ CBIꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕꯗ ꯂꯥꯟꯁꯦ ꯀꯨꯀꯤꯅ ꯍꯧꯔꯝꯃꯣꯕ ꯑꯔꯥꯝꯕꯥꯏꯅ ꯍꯧꯔꯝꯃꯅꯣꯕ ꯅꯪ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯔꯛꯑꯣ ꯅꯪ ꯍꯤꯡꯅ ꯂꯧ ꯌꯥꯕ꯭ꯔꯣꯅ ꯉꯁꯤꯁꯦ ꯑꯩ ꯉꯁꯤꯗꯤ ꯈꯔ ꯌꯨꯝꯗ ꯈꯔ ꯉꯟꯅ ꯍꯜꯂꯛꯑꯦ ꯉꯁꯤꯁꯦ ꯈꯔ ꯄꯣꯊꯥꯒꯦꯅ ꯍꯛꯆꯥꯡꯁꯦ ꯀꯨꯏꯔꯦ ꯌꯨꯝꯗ ꯐꯖꯅ ꯏꯪꯊꯤ ꯅꯨꯡꯉꯥꯏ ꯆꯪꯗꯕ ꯈꯔ ꯄꯣꯊꯥꯒꯦꯅ ꯂꯩꯔꯝꯕꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯗꯤ ꯈꯔ ꯏꯃꯣꯁꯅꯦꯜ ꯑꯣꯏ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯂꯥꯟꯁꯤ ꯏꯆꯦ ꯕꯤꯟꯗꯥꯅ ꯍꯥꯏꯇꯥꯔꯦꯅꯦ ꯏꯆꯦ ꯕꯤꯟꯗꯥꯅ ꯂꯥꯟꯁꯤ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯒ ꯃꯩꯇꯩ ꯂꯤꯄꯨꯡꯒꯅ ꯇꯧꯕꯅꯦꯅ ꯃꯥꯅꯁꯨ ꯍꯥꯏꯔꯝꯃꯦ ꯃꯃꯥꯡꯗꯀꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯥ ꯑꯗꯨꯝ ꯁꯣꯏꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣই ꯑꯗꯨꯝ ꯂꯣꯏꯁꯟꯅꯩ ꯀꯩꯅꯣꯗ ꯑꯩꯅꯁꯨ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯕꯅꯤ ꯏꯆꯦ ꯕꯤꯟꯗꯥꯁꯦ ꯑꯩꯅꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯌꯥꯝ ꯔꯦꯁꯄꯦꯛ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯀꯥꯟꯗ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯖꯕ ꯀꯩꯅꯣꯅꯤ ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯥꯒꯤ ꯚꯥꯏꯔꯦꯜ ꯑꯃꯃꯨꯛ ꯑꯣꯏꯔꯦ ꯑꯣꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯔꯦ ꯃꯥꯒꯤꯁꯤ ꯃꯃꯤꯡ ꯂꯩꯕ ꯃꯤ ꯑꯃꯒꯅꯤ ꯃꯥꯅ ꯁꯥꯟꯅꯩ ꯋꯥꯔꯤꯁꯤ ꯃꯥꯅ ꯍꯥꯏꯁꯤ ꯅꯨꯄꯤ ꯑꯅꯤꯈꯛ ꯑꯁꯣꯝꯗ ꯅꯦꯀꯦꯠꯇ ꯄꯨꯕꯗꯨꯁꯨ ꯑꯔꯥꯝꯕꯥꯏꯅꯤ ꯍꯥꯏꯌꯦ ꯃꯥ ꯍꯥꯏꯁꯤ ꯑꯗꯨꯗ ꯐꯥꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯃꯠꯇ ꯑꯔꯥꯝꯕꯥꯏꯁꯨ ꯅꯠꯇꯦ ꯂꯣꯏꯅꯃꯛ ꯐꯥꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯃꯤꯁꯤꯡꯗꯣ ꯑꯔꯥꯝꯕꯥꯏ ꯅꯠꯇꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯃꯦꯒꯤ ꯇꯥꯡ 3ꯗ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯅ ꯃꯌꯥꯝꯅ ꯍꯥꯏꯅꯩꯀꯣ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯐꯧꯖꯈꯥꯏ ꯏꯀꯥꯏ ꯑꯗꯩ ꯐꯧꯖꯈꯥꯏ ꯇꯣꯔꯕꯨꯡ ꯕꯪꯂꯥꯗ ꯂꯩꯕ ꯃꯩꯇꯩ ꯈꯨꯟ ꯃꯌꯥꯝ ꯃꯩ ꯊꯥꯔꯤꯁꯦ ꯑꯔꯥꯝꯕꯥꯏꯅ ꯊꯥꯕꯅꯤ ꯁꯤꯅꯤ ꯃꯥ ꯍꯥꯏꯁꯤ ꯀꯨꯀꯤꯅ ꯃꯩ ꯊꯥꯕ ꯅꯠꯇꯦ ꯃꯩꯇꯩ ꯌꯨꯝꯁꯤꯡꯁꯤ ꯑꯔꯥꯝꯕꯥꯏꯅ ꯊꯥꯕꯅꯤ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯁꯤ ꯁꯤ ꯇꯥꯕꯗ ꯑꯩ ꯊꯃꯣꯏꯁꯦ ꯑꯩ ꯄꯨꯕ ꯉꯝꯗ꯭ꯔꯦꯕ ꯁꯦꯡꯅ ꯑꯩ ꯍꯥꯏꯖꯩꯗꯤ ꯑꯗꯣ ꯁꯦꯡꯅ ꯀꯨꯀꯤꯒꯤ ꯄ꯭ꯂꯥꯟꯁꯤꯗꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯃꯥꯅ ꯍꯥꯏꯁꯤ NIAꯒ CBIꯒꯅ ꯂꯣꯏ ꯄꯨꯊꯣꯔꯛꯀꯅꯤ ꯀꯤꯗꯦꯕ NIA ꯑꯣꯏꯁꯅꯨ CBI ꯑꯣꯏꯁꯅꯨ ꯑꯦꯅꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯛꯁꯅꯨ ꯑꯩꯈꯣꯏ ꯀꯤꯗꯦꯕ ꯑꯩ ꯀꯤꯗꯦꯕ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏꯅ ꯃꯗꯨ ꯀꯤꯗꯦꯕ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣই ꯑꯔꯥꯟꯕ ꯇꯧꯈꯤꯗꯦꯕ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎꯗ ꯂꯥꯟꯈꯤꯗꯦꯕ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯂꯩꯔꯒ ꯂꯥꯟ ꯇꯧꯕꯁꯨ ꯅꯠꯇꯦꯕ ꯑꯩꯈꯣꯏꯗꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒꯤ ꯃꯩꯇꯩ ꯃꯌꯥꯝ ꯄꯨꯟꯁꯤꯟꯗꯕ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯀꯪꯉꯥꯎꯅꯔꯒ ꯃꯥ ꯊꯣꯛꯄ ꯄꯪꯂꯩ ꯂꯩꯕ ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯟꯅꯕ ꯑꯩꯈꯣꯏ ꯅꯍꯥ ꯃꯌꯥꯝꯒꯤ ꯒ꯭ꯔꯨꯞ ꯑꯃꯈꯛ ꯁꯦꯝꯒꯠꯆꯕꯅꯦꯕ ꯑꯗꯨ ꯁꯦꯝꯒꯠꯄ ꯃꯇꯝꯗ ꯑꯩꯈꯣই ꯏꯁꯥꯒꯤ ꯑꯉꯝꯕ ꯍꯣꯠꯅꯖꯔꯒ ꯁꯦꯝꯒꯠꯆꯈꯤꯕꯅꯤ ꯀꯨꯀꯤꯒꯤ ꯄ꯭ꯂꯥꯟꯁꯤ ꯌꯦꯡꯉꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯍꯥꯏꯖꯒꯦ ꯅꯤꯡꯁꯤꯡꯉꯝꯒꯅꯤ ꯈꯣꯡꯖꯣꯝ ꯗꯦ ꯀꯣ ꯂꯥꯟꯒꯤ ꯃꯃꯥꯡꯗ ꯈꯣꯡꯖꯣꯝ ꯗꯦ ꯅꯨꯃꯤꯠꯇ ꯑꯔꯥꯝꯕꯥꯏ 2,200-300 ꯃꯌꯥꯝ ꯑꯃ ꯀꯩꯅꯣꯗ ꯆꯠꯂꯝꯒꯅꯤ ꯈꯣꯡꯖꯣꯝ ꯗꯦ ꯆꯠꯄꯗꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯀꯨꯀꯤꯅ ꯄꯣꯔꯇ꯭ꯔꯦꯠ ꯇꯧꯕ ꯍꯧꯔꯛꯑꯦꯕ ꯁꯤ ꯀꯅꯥꯅꯣ ꯃꯣꯏꯁꯤ ꯀꯔꯤꯅꯣ ꯑꯔꯥꯝꯕꯥꯏꯁꯤ ꯀꯅꯥꯅꯣ ꯑꯔꯥꯝꯕꯥꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯗꯨꯗꯒꯤ ꯍꯧꯔꯛꯑꯕꯅꯦꯕ ꯀꯨꯀꯤꯅ ꯃꯣꯏꯒ ꯑꯩꯈꯣꯏꯒ ꯈꯟꯅꯕ ꯈꯣꯠꯅꯕ ꯀꯔꯤꯝ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ NRC ꯆꯠꯍꯜꯂꯨꯅ ꯔꯦꯂꯤ ꯑꯃꯈꯛ ꯆꯠꯈꯤ ꯑꯔꯥꯝꯕꯥꯏꯅꯀꯣ ꯑꯔꯥꯝꯕꯥꯏꯅ NRC ꯆꯠꯍꯟꯕꯤꯌꯣꯅ ꯔꯦꯂꯤ ꯑꯃꯈꯛ ꯆꯠꯈꯤ ꯔꯦꯂꯤꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯑꯔꯥꯝꯕꯥꯏꯁꯦ ꯃꯣꯏꯅ ꯀꯨꯀꯤꯅ ꯃꯁꯛ ꯈꯪꯕ ꯍꯧꯈ꯭ꯔꯦ ꯃꯁꯛ ꯈꯪꯕ ꯍꯧꯕꯗꯒꯤ ꯀꯩꯗꯧꯔꯦ ꯑꯔꯥꯝꯕꯥꯏꯁꯦ ꯃꯣꯏ ꯑꯗꯨꯝ ꯃꯣꯏꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯑꯔꯥꯝꯕꯥꯏ ꯄꯣꯔꯇ꯭ꯔꯦꯠ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯔꯥꯝꯕꯥꯏ ꯄꯨꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯋꯥꯍꯩ ꯈꯨꯗꯤꯡ ꯑꯔꯥꯝꯕꯥꯏ ꯄꯨꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯂꯥꯟꯒꯤ ꯃꯃꯥꯡꯗꯒꯤ ꯑꯗꯩꯗꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏ 2,000-3,000 ꯈꯣꯡꯖꯣꯝ ꯗꯦ ꯆꯠꯄꯒꯤ ꯄꯔꯦꯡ ꯆꯠꯄꯗꯨꯗꯩ ꯍꯧꯔꯦ ꯃꯣꯏꯁꯦ ꯀꯔꯤꯅꯣ ꯃꯣꯏꯁꯦ ꯂꯥꯜ ꯍꯧꯕ꯭ꯔꯥ ꯃꯣꯏꯁꯦ ꯑꯗꯨꯔꯥꯅ ꯀꯨꯀꯤꯁꯤꯡꯅ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯁꯤ ꯂꯣꯏ ꯄ꯭ꯔꯨꯞ ꯂꯩꯕ ꯉꯥꯛꯇꯅꯤꯀꯣ ꯂꯣꯏꯅ ꯂꯩꯕꯅꯤ ꯑꯗꯩꯗꯤ ꯃꯦꯒꯤ ꯇꯥꯡ 2ꯗ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ 2ꯔ ꯑꯃ ꯑꯩ ꯀꯥꯎꯔꯦ
आदा जिम अखोई सीएमना आदा मागी ओपन जिमदा संगानी तौदा मई चापदो अदु चापो नुमितुदा मोइना मैतैगी लाइसंग अमा थुगाई कुकीना आदा लाइसंग मचा अंगांग लाचबमा अदा सलाई तेगी फिरान सेगारगा मोइना खोंपांगने खायरमिको अदैदुदा अखोई आरामाइना रेक तौई केकेएलनासु तौबनी अदुगा मैतैली पुनरगना अमसु तौबनी रेकसे अदगी मैतैली पुनसु तौबनी अदैदा अखोइना हाय सलाई पिपायलसु तौबनी अखोइगी कैरावगिदो अदुदा मोइनासु रेक तौबा मतमदा मोइना मोइगी कुकीगी खुनगी चिप हाइतारे कुकीगी खुनगी चिप तुना मोइगी मसक खंगदब मियोजिंगदो तौरंबजिंगदो कनानोदी खंगदे अदुबु अखोइ सोइगरे लागरे हाइबगी चेजु नुमितुदा थोकपने कुकी खुनगी मेगी 2 दा मेगी 3 दा अखोइ अरामबाई नुंगदिनगी पुंग 3 अदाइबो अखोइ चत्ते अखोइगी तोरबुंगदा लेबा अरामबाई मैम लेइ तोरबुंगदा अरामबाई यूनिट लेइको तोरबुंगदा अरामबाई यूनिट लेबा अखोइ इनाउजिंगसिना याम समाइ तौदना एंग्लो कुकी वार थाबा मेमोरियम से केनो से एंग्लो कुकी वार थाबा से केनोना अखोइगी के हतारे कुकी सिंगना मसा मथंदा तयार पैसा मई थाजरे अदुगा मैतै सिंगदा सुमाइ तौबा हौरेना मोइना हाइरकपदे अइने इनाउ नोइ याम कन यावरुनु लान केनो याम कन यावरुनु इरांगदो अखोइ अदुम येंगसि खोसि यारक्त्रगबदि होय अखोइ लाकनी हाय अयुक्तै तौनरनु पुंग 13 दै तौनरपु इरांगसिना नुंदिनि पुंग 3 यौपदा मई थारा मतुंगदा अइ हाइगे इस्नाउ मैम अइ हाइजेगेको तोरबुंग बंगला अनम लei तोरबुंग बंगला जे मई चाबा मतुंग तोरबुंग मई चा मतुंग फौजखाई यौरकपु मतमने अखोइ आरामाइना चंगिसे को फौजखाई यौरकपु मतमने अखोइना चंगिसे फौजखाई यौरकपु मतमदुदा अखोइना चंगु मतमदा अहानबदा अखोइना फौजखाई यौरकपु मतमदा मी अदुदा मोइरांगदा एसआई मांग को हमने अखोइ थल्लेको विदाउट ऑर्डर सुबंग फंगदे माना अखोइ थत्पगी आरामबाई मैम थल्ली आरामबाई सिंदो कदौरे केनोदा अखोइ जे केनो करी केनो की मोइरांग खुनो सुम कोई करी गार्डन है नते संगाई फेस्टिवल तौबमदो अदोमदे फाव कोकता यो अखोइ संगे वाना चाइरगनी आरामबाई चहुमुक संगे अहामदो संगमजे अखोइ खुलाइ जोम यावरक्ते अदा कुकी गिदी मेगी date 3 gi mamang digi moina achobu rally ma sin ni habase sigi mamang digi moina nauri semba moina yot kakpa loin video viral oi gramne ko si loina thangna banga tane video viral oi gramani ko kuki na me 3 mamang digi moina nauri semba yot kakpa loina video viral oi gramne aduga me 3 jida torbung bangla mai torbung thare फौजखाई यौरपदनी अखोइना आरामाइ चंगिस अदु जुप नुंदिनी पुंग 3 साइदा नमितुदा आई साइ यावी अखोइ मैम चंगु मतमदा पुलिसिंग टियर गैस लोइरे लेरमे को असोंगी सपर मोइगी कनोगी चोचामपुरगी पुलिसिंग दुजु सोमदा कापे ई सोमगी पुलिसु सोमदा कापे को नमिसे हाके सोमगी सोम कापे अदा अखोइगी पुलिसिंग दी मरु टियर गैस लोइग्रेना कापते मतमदा अखोइना सोमदा लंबीदा खनरी कांदा लबुक लोमदा मे मैम हाइदरे लबुक लोमदा कुकी मैम हाइदरे से ड्रोन पाइबा अंगामना हाइरपने अखोइदा को ड्रोन पाइबा अंगामना हाइरपने ड्रोन पाइबा अंगामदो कनानोदि खंगद्रे मान लेबनी मंगोन फुटेज सु लेरमगनी मंग इसिनाव ड्रोन पाइबा इनावदो फुटेज लेरगदि अमदा थागतपिरो अखोइगी फौजखाइगी नुमितुदा तौनगिबिदो असोम नाकनगिदा लंबीगी वांग असोमदा अदैदुदा फोन अखोइ इनाव मैम सोमदा अखोइगा पुलिसका कइगा मोइ लंबीदा खनरि कांदा असोमदा हाइदरे हाइबदुदा अखोइ चंगजी असोमदा चंगे लबुक्ता अदु लेरमबा अखोइ आई वीडियो सु लेबनी लोइना को लेरमबा वाखोक पाए चले समन छलगा अदा आयो काना पुखी अमदा अंगांग नुपी मचामा अंगांग याम पिकपा अंगांग ने अदुदो कुकीना पायर पुखीदा लंगदे को अदुजु अखोइगी आरामाइना कनबनी नमितो अंगांग दु लंगदबदे अखोइजु सावर चलकाना एकता लबुक सिदा मोइ मंगल लेरमे मंगल लेरमदगी
ꯃꯣꯏ ꯑꯩꯈꯣꯏꯒ ꯐꯨꯅꯔ ꯆꯩꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒ ꯐꯨꯅꯔꯀꯥꯟꯗ ꯃꯣꯏ ꯅꯣꯡꯃꯩ ꯄꯥꯏꯕ ꯁꯤꯡꯒꯟ ꯕ꯭ꯔꯦꯟ ꯄꯥꯏꯕ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯁꯣꯝꯗ ꯅꯣꯡꯃꯩ ꯄꯥꯏꯕ ꯌꯥꯎꯔꯛꯄꯗꯒꯤ ꯑꯗꯩꯗ ꯄꯤꯁꯇꯜ ꯃꯣꯏ ꯆꯪꯉꯛꯇꯅꯕ ꯂꯥꯏꯁꯦꯟꯁ ꯒꯟ ꯌꯥꯎꯕ ꯈꯔꯅ ꯕ꯭ꯂꯦꯡ ꯐꯥꯏꯌꯔ ꯇꯧꯔꯦꯀꯣ ꯑꯗꯩ ꯃꯣꯏꯁꯦ ꯆꯦꯟꯈ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯐꯨꯞꯄꯒ ꯑꯗꯨꯁꯨ ꯑꯃꯨꯛ ꯐꯨꯅꯔꯦ ꯑꯩꯈꯣꯏ ꯐꯨꯅꯕꯗ ꯑꯩꯈꯣꯏ ꯑꯩꯁꯨ ꯁꯤ ꯄꯨꯡꯀꯥꯏ ꯀꯥꯏꯕꯅꯦ ꯅꯥꯎꯔꯤꯅ ꯅꯝꯃ ꯀꯥꯞꯄꯒꯤꯀꯣ ꯁꯤ ꯄꯨꯡꯀꯥꯏ ꯀꯥꯏꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯤ ꯊꯕꯥꯛꯁꯤꯗ ꯍꯧꯖꯤꯛꯁꯨ ꯗꯥꯛ ꯂꯩ ꯑꯩꯒꯤ ꯁꯤ ꯊꯕꯥꯛꯁꯤꯗ ꯄꯥꯟꯕꯒꯤ ꯑꯩ ꯁꯔꯨ ꯆꯦꯈꯥꯏꯕꯒꯤ ꯀꯣ ꯑꯗꯨ ꯄꯥꯟꯕꯒꯤ ꯗꯥꯛ ꯂꯩ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯩ ꯊꯣꯛꯂꯛꯑꯦ ꯑꯩꯁꯦ ꯁꯣꯛꯄꯗꯒꯤ ꯑꯩ ꯁꯣꯔ ꯉꯝꯃꯛꯇ꯭ꯔꯦ ꯑꯩ ꯊꯕꯥꯛꯇ ꯀꯩꯅꯣꯅ ꯄꯥꯟꯕꯗꯒꯤ ꯃꯗꯨ ꯅꯥꯎꯔꯤ ꯑꯣꯏꯗꯣꯏꯔꯥ ꯀꯩꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯆꯦꯠ ꯃꯦꯁꯤ ꯃꯆꯦꯠꯁꯨ ꯌꯥꯎꯔꯝꯃꯦ ꯀꯣꯟꯅꯀꯣ ꯑꯩ ꯁꯤ ꯊꯕꯥꯛ ꯁꯦꯒꯥꯛꯁꯤꯗ ꯄꯥꯟꯕꯗꯨꯗ ꯑꯩꯁꯦ ꯁꯣꯔ ꯍꯣꯟ ꯊꯣꯛꯂꯛꯑꯦ ꯑꯩꯁꯦ ꯀꯩꯅꯣ ꯌꯧꯔꯛꯄꯗ ꯃꯣꯏꯅ ꯇꯛꯁꯟꯕ ꯍꯦꯜꯂꯦ ꯃꯤ ꯌꯥꯝꯕꯅꯤꯅ ꯃꯣꯏꯗꯤ ꯅꯨꯃꯤꯠꯇꯣ 50-60 ꯂꯥꯛꯑꯝꯃꯦ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯟꯕꯅꯤꯅ ꯃꯣꯏ ꯃꯄꯣꯠꯅꯦ ꯍꯣꯟꯊꯔꯛꯏꯁꯦ ꯑꯗꯨ ꯃꯌꯥꯝꯗꯨꯒꯅꯦ ꯑꯔꯥꯝꯕꯥꯏꯒ ꯊꯤꯟꯗꯠꯅꯔꯤꯁꯤꯀꯣ ꯃꯣꯏ ꯈꯨꯠꯂꯥꯏ ꯑꯗꯩꯗꯤ ꯃꯣꯏ AK ꯌꯥꯎꯔꯦ ꯑꯩꯈꯣই ꯊꯣꯛꯂꯛꯑꯦ ꯃꯣꯏ AK ꯄꯥꯏꯔꯒ ꯑꯗꯒꯤ ꯑꯃ ꯄꯥꯏꯔ ꯂꯣꯏ ꯎꯔꯤꯗꯨꯅꯦꯕꯀꯣ AK ꯅꯨꯡꯀꯦ ꯄꯥꯏꯔꯒ ꯂꯣꯏ ꯂꯥꯛꯑꯦ ꯃꯣꯏ AK ꯄꯥꯏꯔ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯃꯣꯏ ꯑꯎ ꯀꯥꯞꯄ ꯍꯧꯔꯦ ꯑꯗꯨꯗꯅꯦ ꯑꯩꯈꯣꯏꯒꯤ ꯏꯊꯥꯏꯗꯒꯤ ꯃꯩꯔꯥꯕ ꯑꯩꯈꯣꯏ ꯏꯅꯥꯎ ꯑꯔꯥꯝꯕꯥꯏꯒꯤ ꯃꯩꯔꯥꯕ ꯑꯃ ꯃꯈꯣꯡꯗ ꯄꯥꯜꯂꯦ ꯃꯐꯥꯏꯒꯟꯗ ꯄꯥꯜꯂꯦ ꯃꯥ ꯄꯨꯈꯠꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯏꯅꯥꯎꯗꯣ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯦ ꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯆꯦ ꯕꯤꯟꯗꯥꯁꯦ ꯀꯔꯤ ꯈꯜꯂꯤꯅꯣ ꯁꯤꯅ ꯑꯩ ꯍꯪꯅꯤꯡꯉꯤꯁꯤ ꯃꯥ May 3ꯗꯣ ꯑꯩꯅ ꯅꯍꯥꯟꯃꯨꯛꯁꯨ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯩꯒ ꯃꯥꯒ ꯃꯃꯥꯡꯒꯤ ꯚꯥꯏꯔꯦꯜ ꯆꯠꯄꯗꯨꯗ ꯑꯩꯒ ꯃꯥ ꯋꯥꯔꯤ ꯁꯥꯟꯅꯩꯀꯣ May 3ꯗꯣ ꯁꯤꯗ ꯂꯩꯇꯦ ꯍꯥꯏ ꯃꯥ ꯍꯥꯏ May 3ꯗꯣ ꯃꯄꯥꯟ ꯂꯩ May 3ꯗꯣ ꯃꯄꯥꯟ ꯂꯩ ꯍꯥꯏꯀꯣ ꯃꯥ ꯃꯁꯥꯃꯛꯅ ꯍꯥꯏꯕꯅꯦ ꯑꯩꯉꯣꯟꯗ May 3 ꯃꯄꯥꯟ ꯂꯩ ꯃꯥ ꯀꯔꯤꯝ ꯈꯪꯗꯦ ꯑꯩꯅ ꯈꯪꯗꯦꯗꯤ ꯀꯩꯗꯧꯕꯩ ꯉꯥꯡꯉꯤꯅꯣ ꯍꯥꯏ ꯑꯩꯅ ꯏꯆꯦ ꯅꯪꯅ ꯑꯔꯥꯝꯕꯥꯏꯅ ꯂꯥꯟ ꯍꯧꯕꯅꯤ ꯑꯗꯒꯤ ꯑꯗꯨꯅ ꯂꯥꯟ ꯍꯧꯕꯅꯦꯁꯦ ꯑꯔꯥꯝꯕꯥꯏ ꯍꯣꯏ ꯆꯨꯝꯃꯦ ꯑꯔꯥꯝꯕꯥꯏ ꯒꯥꯔꯤ ꯃꯌꯥꯝꯁꯨ ꯃꯣꯏ ꯊꯨꯒꯥꯏꯔꯝꯃꯅꯤꯀꯣ ꯂꯥꯟझꯜꯂꯛꯑꯒ ꯆꯨꯝꯃꯦ ꯂꯣꯏ ꯊꯨꯒꯥꯏꯔꯝꯃꯅꯤ ꯃꯣꯏꯅ ꯍꯦꯟꯃꯜꯂꯛꯄꯒꯤ ꯃꯤꯁꯦ ꯑꯗꯨꯒ May 3ꯗ ꯑꯥꯗꯁꯨ ꯃꯅꯤꯄꯨꯔꯗꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯁꯤꯗ ꯃꯔꯝ ꯈꯪꯕ꯭ꯔꯥ ꯍꯥꯏꯁꯨ ꯈꯪꯗꯦ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯅ ꯄ꯭ꯔꯨꯐ ꯄꯤꯌꯨ ꯍꯥꯏ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯁꯦꯡꯅ ꯍꯥꯏꯒꯦꯀꯣ ꯑꯩꯅ ꯄ꯭ꯔꯨꯐ ꯄꯤꯌꯨ ꯍꯥꯏꯌꯦꯕ ꯃꯉꯣꯟꯗ ꯑꯗ ꯃꯥ ꯄ꯭ꯔꯨꯐ ꯄꯤꯕ ꯉꯝꯗꯦ ꯃꯥ NIA CBIꯅ ꯇꯧꯔꯛꯀꯅꯤ ꯀꯣ NIA CBIꯒꯤꯅ ꯇꯧꯔꯛꯄ ꯉꯥꯏꯔꯁꯤ ꯑꯩꯅ ꯑꯗꯨꯗꯤ ꯐꯔꯦ ꯏꯆꯦꯅꯗꯤ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯑꯩꯈꯣꯏꯗ ꯃꯔꯥꯟ NIAꯒ CBIꯒ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕꯗ ꯑꯩꯈꯣꯏ ꯀꯤꯗꯦꯕ ꯑꯔꯥꯝꯕꯥꯏ ꯀꯤꯗꯦꯕ ꯀꯩꯅꯣꯗ ꯑꯩꯈꯣই ꯂꯥꯟꯈꯤꯗꯦꯕ ꯀꯣ ꯁꯨꯡꯀꯤ ꯀꯤꯗꯦꯕ ꯇꯧꯖꯁꯅꯨ NIA CBI ꯑꯩꯈꯣꯏ ꯂꯣꯏ ꯇꯧꯖꯁꯅꯨ ꯀꯣ ꯑꯩꯈꯣꯏ ꯀꯤꯗꯦꯕ ꯑꯗꯨꯒ ꯄ꯭ꯔꯨꯐꯁꯨ ꯁꯨꯡꯂꯩ ꯂꯩꯇꯅ ꯏꯆꯦꯅ ꯍꯥꯟꯅ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯍꯧꯕꯅꯦ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯗꯥꯏ ꯍꯥꯏꯕꯅꯦ ꯏꯆꯦꯁꯦ ꯀꯥꯁꯨꯕꯤꯅꯦ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯀꯣꯟꯅ ꯀꯥꯁꯨꯕꯤ ꯅꯠꯇꯦꯁꯦ ꯀꯣꯟꯅ ꯈꯪꯖꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯏꯆꯦ ꯌꯥꯕ꯭ꯔꯥ ꯍꯪꯕꯅꯦ ꯑꯩꯅ ꯀꯣ ꯑꯩ ꯁꯤ ꯋꯥꯍꯩꯁꯤꯃꯛ ꯍꯥꯏꯕꯅꯦ ꯕ꯭ꯔꯤꯟꯗꯥꯗ ꯀꯣ ꯑꯗꯨꯒ ꯑꯩꯅꯅꯦ ꯑꯩꯒꯤ ꯂꯥꯏꯁꯦꯟꯁ ꯄꯤꯁꯇꯜ ꯑꯃ ꯄꯥꯏ ꯑꯩꯒꯤ ꯂꯥꯏꯁꯦꯟꯁ 380 ꯄꯤꯁꯇꯜ ꯑꯃ ꯄꯥꯏꯀꯣ ꯑꯩꯅ ꯀꯛ ꯇꯧꯔꯒ ꯑꯩ ꯀꯣꯛꯇ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯅꯣꯡꯃꯩꯗꯣ ꯀꯣ ꯑꯩꯅ ꯃꯥꯏ ꯃꯃꯥꯡꯗꯅꯦ ꯑꯩꯅ ꯊꯝꯃꯤꯁꯦ ꯑꯩꯅ ꯀꯛ ꯇꯧꯔ ꯊꯝꯕꯅꯦ ꯑꯩ ꯅꯣꯡꯃꯩꯁꯦ ꯀꯣꯛ ꯆꯤꯡꯉꯦ ꯆꯦꯝꯕꯔꯗ ꯃꯔꯨ ꯌꯥꯎꯔꯦ ꯑꯩ ꯀꯣꯛ ꯊꯝꯃꯦ ꯐꯔꯦ ꯏꯆꯦꯅ ꯑꯔꯥꯝꯕꯥꯏꯅ ꯂꯥꯟ ꯍꯧꯕꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐ ꯑꯝꯇꯪ ꯄꯤꯌꯨ ꯑꯩ ꯏꯊꯟꯗ ꯏꯆꯦ ꯃꯃꯥꯡꯁꯦ ꯀꯥꯞꯊꯣꯛꯑ ꯁꯤꯖꯈ꯭ꯔꯒꯦ ꯍꯥꯏ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯈꯪꯁꯅꯨꯀꯣ ꯑꯩꯅ ꯍꯥꯏꯕꯅꯦ ꯕꯤꯟꯗꯥꯏ ꯃꯃꯥꯡꯗ ꯑꯔꯥꯝꯕꯥꯏꯅ ꯀꯩꯒꯨꯝꯕ ꯂꯥꯟꯁꯦ ꯍꯧꯕꯅꯦ ꯏꯆꯦꯅ ꯍꯥꯏꯔꯤꯁꯦ ꯁꯤꯗꯩꯗ ꯀꯩꯒꯨꯝꯕ ꯍꯦꯛ ꯏꯆꯦꯅ ꯄ꯭ꯔꯨꯐ ꯄꯤꯕ ꯉꯝꯃꯕ ꯑꯩ ꯏꯊꯟꯗ ꯏꯆꯦꯒꯤ ꯃꯃꯥꯡꯗ ꯑꯩ ꯀꯥꯞꯊꯣꯛꯑ ꯁꯤꯖꯈꯤꯒꯦ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯃꯥ ꯇꯨꯃꯤꯟ ꯂꯩꯀꯣ ꯑꯗꯨ ꯍꯧꯖꯤꯛꯅ ꯃꯥ ꯑꯃꯨꯛ ꯍꯥꯏꯒꯠꯂꯛꯑꯦ ꯐꯧꯖꯦꯈꯥꯏ ꯇꯣꯔꯕꯨꯡ ꯐꯧꯖꯦꯈꯥꯏ ꯑꯔꯥꯝꯕꯥꯏ ꯃꯌꯥꯝ ꯑꯔꯥꯝꯕꯥꯏꯒꯤ ꯌꯨꯝ ꯃꯌꯥꯝ ꯌꯥꯎꯔꯤ ꯇꯣꯔꯕꯨꯡꯒꯤ ꯑꯔꯥꯝꯕꯥꯏ ꯐꯧꯖꯦꯈꯥꯏꯒꯤ ꯑꯔꯥꯝꯕꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯃꯌꯨꯝ ꯃꯩ ꯊꯥꯈ꯭ꯔꯦ ꯑꯗꯨ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯩ ꯊꯥꯒꯗ꯭ꯔꯥ ꯑꯔꯥꯝꯕꯥꯏ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯊꯥꯒꯗ꯭ꯔꯕ ꯅꯪ ꯉꯥꯎꯔꯕꯕ ꯅꯪ ꯉꯥꯎꯔꯕꯕ ꯀꯣ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ ꯑꯩꯅ ꯍꯥꯏꯖꯤꯡꯅꯤ ꯑꯗꯩ ꯍꯥꯏꯔꯨꯔꯁꯨ ꯑꯗꯨꯅꯦ ꯑꯗꯥꯅꯦ ꯇꯧꯔꯛꯀꯅꯤ ꯀꯣ ꯁꯤꯗꯤ ꯃꯤꯌꯥꯝꯅ ꯋꯥꯌꯦꯟꯕꯤꯔꯣ ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯋꯥꯌꯦꯟꯕꯤꯔꯣ ꯑꯗꯨꯒ ꯁꯤ ꯑꯃꯁꯨ ꯈꯪꯉꯣ May 3ꯗꯒꯤꯅ ꯊꯥ 1 ꯃꯈꯥꯏ ꯀꯣ ꯊꯥ 1 ꯃꯈꯥꯏꯁꯦ ꯑꯩꯈꯣꯏ ꯁꯤꯡꯒꯟ ꯕꯦꯔꯦꯟꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯎꯇꯨꯞ ꯋꯥꯇꯨꯞ ꯄꯥꯏꯔꯒ ꯑꯩꯈꯣꯏ ꯉꯥꯛꯆꯔꯛꯈꯤꯕꯅꯤꯀꯣ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨ ꯑꯩꯈꯣꯏꯒꯤ ꯏꯃꯣꯁꯅꯦꯜ ꯀꯣ ꯌꯥꯝ ꯁꯣꯛꯏꯖꯥꯅꯤ ꯑꯩꯈꯣꯏ ꯐꯥꯒꯤ ꯇꯧꯔꯛꯀꯅꯨ
ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯉꯥꯎ ꯑꯐꯩ ꯅꯪ ꯒꯟꯖꯥꯒ ꯂꯣꯏꯈ꯭ꯔꯕꯣ ꯅꯪꯕꯣ ꯒꯟꯖꯥꯒ ꯌꯥꯝ ꯊꯛꯑꯦ ꯍꯥꯏꯌꯦ ꯅꯪ ꯒꯟꯖꯥꯒ ꯂꯣꯏꯈ꯭ꯔꯕꯣ ꯁꯤ ꯉꯥꯎꯕ ꯀꯩꯅꯣ ꯇꯧꯔꯦ ꯃꯁꯦ ꯑꯩ ꯐꯥꯒꯤꯗꯩ ꯁꯥꯎꯅꯤꯡꯉꯝꯗꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯀꯗꯧꯔꯦꯕ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯀꯌꯥꯝ ꯋꯥꯒꯤꯅ ꯈꯪꯕ꯭ꯔꯣ ꯑꯔꯥꯝꯕꯥꯏ ꯀꯌꯥ ꯁꯨꯔꯦ ꯈꯪꯕ꯭ꯔꯣ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯂꯩꯇ꯭ꯔꯤꯁꯦ ꯑꯔꯥꯝꯕꯥꯏ 13 ꯁꯨꯔꯝꯅꯤ ꯏꯕꯥ ꯏꯄꯨꯒꯤꯗꯃꯛꯇ ꯊꯋꯥꯏ ꯏ ꯀꯣꯟꯊꯥ ꯄꯤꯔꯒ ꯊꯋꯥꯏ ꯀꯠꯈ꯭ꯔꯤꯁꯦ ꯀꯣ ꯁꯤꯈ꯭ꯔꯤꯁꯤꯡꯗꯣ ꯐꯥꯒꯤꯔꯣ ꯅꯪ ꯑꯉꯥꯎ ꯑꯐꯩ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏ ꯆꯦꯟꯊꯍꯜꯂꯤꯅꯦ ꯏꯃꯨꯡꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯕꯅꯤꯅꯦ ꯈꯪꯉꯕ꯭ꯔꯥ ꯄꯥꯕꯨꯡ ꯃꯦꯒꯦꯟ ꯍꯣꯏ ꯀꯩ ꯑꯩꯈꯣꯏ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯖꯕꯅꯤꯅꯦ ꯅꯪꯅ ꯂꯣꯏ ꯆꯦꯟꯊꯍꯜꯂꯤꯅꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯌꯥꯝꯅ ꯀꯣ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯀꯨꯀꯤꯒꯤ ꯄ꯭ꯂꯥꯟꯁꯦ ꯀꯨꯀꯤꯒꯤ ꯇꯧꯔꯛꯏꯕ ꯄ꯭ꯂꯥꯟꯁꯦ ꯃꯦ 3 ꯅꯠꯇꯦꯅꯦ ꯃꯦ 3 ꯃꯃꯥꯡꯗ ꯃꯣꯏ ꯅꯥꯎꯔꯤ ꯁꯦꯝꯗꯅ ꯌꯣꯠ ꯀꯛꯇꯅ ꯑꯩ ꯐꯔꯦꯅꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅꯦ ꯑꯦꯡꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔꯁꯦ ꯑꯦꯡꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔꯅ ꯊꯥꯕ ꯃꯣꯏꯒꯤ ꯃꯦꯃꯣꯔꯤꯌꯦꯜ ꯀꯩꯅꯣꯗꯣ ꯃꯩꯇꯩꯅ ꯃꯩ ꯊꯥꯔꯦꯅ ꯈꯜꯂꯁꯦꯕ ꯃꯩꯇꯩꯅ ꯃꯩ ꯊꯥꯔꯦꯅꯕꯨ ꯍꯦꯛꯇ ꯑꯗꯨꯒꯤ ꯋꯥꯜꯗꯨꯗ ꯇꯌꯥꯔ ꯑꯃ ꯑꯅꯤ ꯄꯩꯁꯜꯂꯒ ꯀꯣꯡꯀ꯭ꯔꯤꯠ ꯀꯩꯅꯣꯗꯨꯗ ꯏꯁꯇ꯭ꯔꯛꯆꯔꯗꯨꯗ ꯇꯌꯥꯔ ꯑꯃ ꯑꯅꯤ ꯄꯩꯁꯜꯂꯒ ꯃꯩ ꯊꯥꯔꯒ ꯇꯌꯥꯔ ꯑꯃ ꯑꯅꯤ ꯄꯩꯁꯜꯂꯒ ꯃꯩ ꯊꯥꯔꯦꯅ ꯍꯦꯛꯇ ꯌꯨꯝ ꯃꯌꯥꯝ ꯃꯩꯇꯩ ꯈꯨꯝꯄꯥꯛ ꯑꯃ ꯃꯌꯥꯝ ꯑꯦꯇꯦꯛ ꯇꯧꯒꯗ꯭ꯔꯕ ꯃꯣꯏ ꯑꯗꯨꯒꯤ ꯋꯥꯈꯜ ꯃꯣꯏ ꯐꯥꯗꯕ ꯋꯥꯈꯜ ꯌꯥꯎꯗ ꯑꯉꯥꯎ ꯑꯐꯩ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯑꯗꯨꯝ ꯇꯥꯛꯄꯗꯤ ꯃꯩꯇꯩꯅ ꯃꯣꯏꯒꯤ ꯑꯦꯡꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔ ꯊꯥꯕꯗꯣ ꯃꯩ ꯊꯥꯔꯦꯅ ꯈꯜꯂꯣꯕ ꯇꯌꯥꯔ ꯑꯃ ꯑꯅꯤ ꯄꯩꯁꯜꯂꯒ ꯀꯣꯡꯀ꯭ꯔꯤꯠ ꯏꯁꯇ꯭ꯔꯛꯆꯔꯗꯨꯗ ꯆꯥꯛꯀꯗꯕꯁꯨ ꯅꯠꯇꯕ ꯇꯌꯥꯔꯅ ꯃꯩ ꯊꯥꯔ ꯆꯥꯛꯀꯗꯕ ꯏꯁꯇ꯭ꯔꯛꯆꯔꯁꯨ ꯅꯠꯇꯕꯗꯨꯗꯣ ꯃꯩ ꯊꯥꯔꯦꯅ ꯍꯦꯛꯇ ꯃꯩꯇꯩꯒꯤ ꯈꯨꯝꯄꯥꯛ ꯑꯅꯤ ꯑꯍꯨꯝ ꯃꯩ ꯊꯥꯗꯣꯛꯏꯗꯨꯕꯨ ꯑꯗꯨ ꯆꯨꯝꯕ꯭ꯔꯕ ꯑꯗꯨ ꯑꯔꯥꯝꯕꯥꯏꯅ ꯃꯩ ꯊꯥꯕꯅꯤ ꯁꯤꯅꯤ ꯃꯥ ꯍꯥꯏꯁꯤ ꯍꯥꯏꯁꯤ ꯀꯣ ꯅꯪ ꯀꯣꯛꯇꯣ ꯑꯝꯇ ꯂꯥꯏꯌꯦꯡꯊꯣꯛꯑꯣ ꯐꯖꯅ ꯉꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯅ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯐꯔꯦꯅꯦ NIA CBIꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯤꯅꯦ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕꯁꯤꯗ ꯑꯔꯥꯝꯕꯥꯏꯅ ꯂꯥꯟ ꯍꯧꯔꯝꯗ꯭ꯔꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯕ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ NIA ꯑꯗꯒꯤ CBIꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕꯗ ꯂꯥꯟꯁꯦ ꯀꯨꯀꯤꯅ ꯍꯧꯔꯝꯃꯣꯕ ꯑꯔꯥꯝꯕꯥꯏꯅ ꯍꯧꯔꯝꯃꯅꯣꯕ ꯅꯪ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯔꯛꯑꯣ ꯅꯪ ꯍꯤꯡꯅ ꯂꯧ ꯌꯥꯕ꯭ꯔꯣꯅ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ ꯌꯥꯝ ꯌꯥꯝ ꯀꯥꯔꯤ ꯄ꯭ꯔꯨꯞ ꯂꯣꯏꯅ ꯂꯩꯕ ꯉꯥꯛꯇꯅꯤ ꯀꯨꯀꯤꯅ ꯀꯃꯥꯏꯅ ꯇꯧꯏ ꯃꯦꯒꯤ 2ꯗꯒꯤ ꯃꯩꯇꯩ ꯂꯥꯏꯁꯪ ꯊꯨꯒꯥꯏꯕ ꯍꯧꯈ꯭ꯔꯦ ꯀꯣ ꯑꯗꯒꯤ ꯃꯣꯏ ꯌꯣꯠ ꯀꯛꯄ ꯍꯧꯈ꯭ꯔꯦ ꯅꯥꯎꯔꯤ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ ꯑꯗꯒꯤ ꯃꯤ ꯃꯌꯥꯝꯗꯨ ꯄꯨꯟꯕ ꯍꯧꯈ꯭ꯔꯦ ꯍꯣꯟꯊꯔꯛꯄ ꯍꯧꯈ꯭ꯔꯦ ꯑꯔꯥꯝꯕꯥꯏꯅ ꯀꯨꯀꯤꯗ ꯀꯔꯤꯝ ꯍꯥꯏꯔꯨꯕꯁꯨ ꯂꯩꯇꯦ ꯃꯣꯏꯅ ꯑꯔꯥꯝꯕꯥꯏ ꯐ꯭ꯔꯦꯝ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯈꯣꯡꯖꯣꯝ ꯗꯦꯗꯒꯤ NRC ꯔꯦꯂꯤ ꯆꯠꯂꯨꯕꯗꯩ ꯍꯧꯈ꯭ꯔꯦ ꯃꯣꯏꯅ ꯐ꯭ꯔꯦꯝ ꯇꯧꯕ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯦꯛꯀꯣꯟꯗ ꯔꯦꯂꯤ ꯆꯠꯄꯗꯨꯗ ꯃꯣꯏ ꯀꯨꯀꯤ ꯃꯌꯥꯝ ꯀꯨꯀꯤꯂꯦꯟ ꯂꯥꯎꯕ ꯇꯧꯔꯤꯗꯨꯗꯤ ꯐꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯑꯩꯗꯤ ꯋꯥ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯁꯤ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝꯅ ꯇꯧꯕꯗꯣ ꯇꯧꯕꯤꯔꯣ ꯑꯩꯗꯤ ꯋꯥ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯑꯩ ꯁꯦꯡꯅ ꯌꯥꯝ ꯊꯤꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯀꯣ ꯃꯥꯒꯨꯝꯕ ꯑꯃꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯊꯃꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤ ꯑꯩ ꯁꯦꯡꯅ ꯑꯩꯗꯤ ꯉꯁꯤ ꯄꯣꯊꯥꯖꯒꯦꯅ ꯂꯥꯛꯆꯕꯅꯤ ꯌꯨꯝꯗ ꯉꯁꯤ ꯉꯥꯛꯇ ꯄꯣꯊꯥꯖꯒꯦ ꯇꯧꯕꯁꯦ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯝꯕ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ